Hi everyone! ꯃꯌꯥꯝ ꯉꯁꯤꯁꯨ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯉꯥ ꯊꯣꯡꯕꯅꯤ. ꯉꯥꯁꯦ ꯈꯥꯕꯛꯅꯦꯕꯀꯣ. ꯈꯥꯕꯛ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯒ ꯎꯁꯣꯏꯒ ꯑꯂꯨꯒ ꯃꯦꯠꯄ ꯑꯃ ꯂꯩꯔꯦꯕꯀꯣ. ꯑꯩꯅ ꯊꯩꯕꯣꯡ ꯃꯔꯨꯒ ꯃꯦꯠꯄꯗꯣ ꯑꯗꯣ ꯆꯥꯅꯤꯡꯗ꯭ꯔꯕꯀꯣ. ꯍꯟꯗꯛ ꯃꯔꯛ ꯍꯥꯏꯗꯤ ꯊꯩꯕꯣꯡ ꯃꯔꯨꯒ ꯎꯁꯣꯏꯒ ꯃꯦꯠꯄꯁꯦ ꯇꯣꯏꯅ ꯆꯥꯔꯦ ꯑꯗꯣ ꯑꯂꯨꯒꯁꯨ ꯆꯥꯅꯤꯡꯉꯦ. ꯑꯗꯣ ꯉꯁꯤꯁꯦ ꯑꯂꯨꯒ ꯑꯣꯏꯅ ꯃꯦꯠꯂꯦꯕꯀꯣ. ꯑꯗꯣ ꯁꯤꯒ ꯀꯣꯠꯅꯕ ꯃꯌꯥꯝꯁꯨ ꯈꯪꯉꯝꯃꯅꯤ ꯑꯩꯒꯤ ꯇꯣꯅꯤꯡꯈꯣꯛꯀꯣ. ꯑꯗꯣ ꯁꯤꯒ ꯆꯤꯡꯅꯕꯒꯤ ꯇꯤꯜꯍꯧ ꯂꯩꯔꯦ, ꯊꯕꯤ ꯂꯩꯔꯦꯀꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯉꯥ ꯃꯇꯨꯝꯁꯦ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦ ꯁꯣꯝ ꯁꯥꯏꯗꯇ. ꯆꯥꯕ ꯍꯧꯔꯦ ꯃꯌꯥꯝ. ꯍꯥꯎ. ꯁꯣꯏꯔꯣꯝꯕꯅꯦ ꯌꯦꯡꯒꯦ. ꯍꯥꯎ ꯁꯤꯁꯨ. ꯉꯥ ꯆꯥꯔ ꯉꯥꯒꯤ ꯃꯔꯨ ꯃꯟꯕꯁꯤꯅꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯂꯨꯕ ꯊꯕꯛ. ꯃꯔꯨ ꯉꯥꯛꯇꯅꯤ ꯃꯌꯥꯝ. ꯃꯔꯨꯗꯤ ꯐꯖꯅ ꯆꯥꯎꯋꯤ.
Maru katanya na kuja mami maru ne Ngasigi loire ma'am aduga ngasi usoiga mada khale me lo cha chat nangam da ngasi ko dudi ma'am ngasi join bye bye